Chiru Student Union CSU की Meetei-kuki tang ani thamari English ngani ke kunga ngarang clarification notice sama tholakli hairiba notice asida palliba waphamti mi maming asung Chiru amasung mangpu Chiru haina UKC United Cookie Council ko loop amana documenta makoy mention tawraga thadorakliba Chiru lasi Chiru community na recognize tawde haba wapham asi ahanbada palli masida natana individual identity natragana background yumpham oiraga community the base tawba khangde haba wapham yauna su phungdorakhi masida natana maru oina palliba wapham amana asung amasung mangpu Chiru hairiba mi maming asi Chiru community da yamna common oiba thonaganba Sizinaganba maming amani tawbatabu hairiba UKC na thadorakliba Chiru lasida document aduda yauriba miyoi si haujumaki oinadi Chiru community na confirm tawbu natragana identify tawbu ngamdre haba wapham sini masida natana makhatana palliba wapham amana miyoi amana Chiru community hiram amatada represent tawbu yadi haba wapham sini masida natana hairiba miyoi si community sigi wa ngangnaba natragana akhoi gi oiba wafam phongdokiba nominated tawkiba leiti masidana tana authorized oide haba wafam makhata na ahenba wafam oina phongdoraklibasiti miyoi amatana Chiru community gi ayaba yaudana proper authorization oidana maming ming sijanabigino hairiba wafam asida Chiru Student Union Manipur Department of Information and Publicity gi maikaidigi issue tawba Chiru lasida makhata na pali Laikhidraba Naga Army Marigi Mapamda former MP Sarana Mayauna Tangkulgi MLA Amana Ikai Kumna Botkri Haukiba Mars ki Tangkunga Nipana Kamzong District ki Kaswam Subdivision ki Manungsanba Hongbay Village Junction the NSN IMna Kaptuna Hatkrava GPRN ki Eastern Flank ki Naga Army Kedara Marigi Mapamda Ngarang former MP Ani Sarana Mayauna Tangkul MLA Ramuiba Masum former MLA Presio Simre ahumna ikai kumna butkri thauramduga mari lainina Naga People's Initiative for Peace ki sirolamana hairibana lobasigi convener amasu oiriba former MP ani Sarana Mai MLA Ramuiba amasu former MLA Presio Simre ahumna tangkul Naga long office satuna mafam adura lairiba thawai yaudraba Naga Army gi kedar mari edugi mafamda ikai kumna butki thauramadura tangkul Naga long president Sot Basum Maki collecting tangkul organizing gi lusingba singa masum loop asigi delegate singsu sarugyaki loinana laikhidraba singa dugi imung manungi awaba du su sarugyaki delegation singa dugi maikai digi Naga community gi manungda hingsa gi thawdok sing thokliba sigi matana nungnangba phongdoki loinana Naga national workers sing asiguma laibak thiba thawdok sing asi matungna thoktana bamadi pongning phathana ba appeal tawki loinana Naga unity gi interest asi hena pakthok sakthok tuna santi amasum amatoina punsina thabak tawna basu appeal tawkiyari Kenel tasinbada ahum Sire taragani pan Sokle Uttar Pradesh ki Kushingarh district laifam satpa sing purakpa tractor trolley ama mathak makha olaba matung Kenel amada tasinbadagi nupi ahum sikre amasum atopa taragani pan Sokle haina police na phongdokri police official amana phongdokpagi matung ina thawdo adu nahan numidang pung nipalum tabada Khada police station ki manung chana leiba simba manak thukibani magnaki tractor trolley adu mathak makha olaba matung ganda Kenel tasin madura nupi ohum khudak sibaga loina atopa miyoi taragani pana sokhi asokpa singadu Kushingarh Medical College Hospital amada pukhat kriani su mana phongdokli official singduna ki misi mina nangliba miyoi singadu Maharanganja district ki Mamkhor Barhara khundagi nemadi makoi Baisaha Gat Ram Nabin gi thoram yagu lakpu gi lambi te lebuk thiba thawdo mayuk na khibani hari Imphal East the athingba thamkhri Imphal East ki district magistrate na ngarang lakthorakpagi matu ina district asida ngasidagi hauraduna tha ani gi oina order asi semdok semjin tawdriba phawba natragana laukthoktriba phawba district asigi mafam punamakta public place amatada miyoi manga natragana hena punba yaroi nongmai sei thang pokhai biaba masa amasung khulai yauna sijana biaba potlam sing pubu yaroi Rally procession ban stride amasung khongjang na singba sing sumangjong non ayaba permission laudrabadi sathabi yaro hari athingba si BNSF ki section 163 na piba power gi matung ina thambani hari loinana December kunthra ing lisingani kunga mangara thamkiba athingba sing matam loirakpaga loinana mamang thagi kunthra da district asigi ASP na pirakpa report yumpham oiraga athingba si lauk thorakpani hari
टेररिस्ट नि हाइना हाटख्रबा मियोय मरा लेते हेरकपगी matangda थिजिननब ताक्सिंख्रि जमेन कश्मीर की गंदरवाल इंडियन आर्मी की मैकेडी चतखीब ऑपरेशन हाटखीब टेररिस्ट ने हाइबा मियोयदु मसक ममिंग खंगदना लेरखरबा मतुंग कश्मीर मसा मन माकी मरा लेतबा मनाउ नुपानी हाइना फोंदोरकपदा यूनियन टेरिटोरी सिगी चीफ मिनिस्टर ओमर अब्दुल्ला मसुम मेंबर ऑफ पार्लियामेंट आगा रुहला महेदीना ngasi मिसी एदुगी मतंगदा इन्वेस्टिगेशन चथनबा डिमांड तौख्रि इंडियन आर्मी की सीनियर कोन ngasi फोंदोरखीबा गंदरवाल मथंग थागी कुंथ्रागा मथुगी नुमिदांग ऑपरेशन अरहामा की मनुंगसना टेररिस्ट अमा हाटली हाइना फोंदोखिबनि मखोइना फोंदोरकपदा नोंमै काबनबगी थाउदोक मतत मतत की मनुंगदा लानमी की ट्रुप सिंगना मफम अदु क्वेश्चनदुना टेररिस्ट अमा हाटखिबनि हाइना फोंदोखि अदुबु सीखिबा टेररिस्ट अदु मखोइना मसक ममिंग खंगद्रि हाइक्रबसु रिपोर्ट अमदा सीखिबा अदुगी इमुंग मनुंग सिंगना मरा लेतबा मियोय अमनि हाइना क्लेम तौरखि जम्मू एंड कश्मीर पुलिस की मैकेदीगिसु नोई काबनबगी थाउदो अदुगी मतंगदा वाफम अमत फोंदोकपा लेखिदि नौना लाकपा रिपोर्ट की मतुंग इना तिनर कोरना हाइख्रबा मिवेदु गंदरवाल की सोनतवालीवर एरिया दगी रशीद अहमद मुगल नि हाइना माकी मयांबा अजल अहमद फोंदोरकि अजज की मतुंग इना मनाउनुपा रशीद लेबापको नुमिता मयुमदगी थोखिबदगी हलखिदबने युम जगैसो नुमकी नुंगथिलगी रिपोर्ट गंदरवाल डिस्ट्रिक्ट की अरहामा उमंग नुमै कामनबगी थाउदो खाटखिबनि हारि चीफ मिनिस्टर अब्दुल्ला इमुंग मनुंगी मियोयसिंग क्लेम तौरक्लिबा अदु तरायना लौबियादि इनकाउंटर सिंग असि मनुंग मपान फाउना मतमगा लोइनना मियामदा असुमबदु खंगनगदबनि हाइनसु डिमांड तौरक्लि सोशल वेलफेयर की डायरेक्टर न चुचामपुर सत्तुना एमएलए सिंग अंगलवाडी वर्कर सिंग अमदि मियामगा उनदुना हकथिंगना सखथौरांगी वरि सनख्रि चुचामपुर के अंगलवाडी वर्कर्स चीफ मिनिस्टर बुहाकथेंगन उनदुना वरि सानबा पामहौरि मतम कोइन इम्फाल की डिपार्टमेंट सिंगी लमसिंगदा मापुंग फाना सत्प ngamdana लाखरबा मतुंग चीफ मिनिस्टर युमनाम खेमसान की मियंग मखाद सोशल वेलफेयर डिपार्टमेंट की डायरेक्टर शेख अब्दुल हकीम न लुसिंगुना चुचामपुर सत्तुना एमएलए सिंग अंगलवाडी वर्कर्स सिंग अमदि मियाम उनदुना सुख थरंगी मतंगदा हकथेंगना वरि सनख्रि हाउखिबा सयिंग लिसिंग अनि का कुनगुहुमदु की मे अहुमदु की मणिपुर असौब इरांग अमा थोखिबना मरम ओइरगा मतम कुइन तुआन तुआन डिपार्टमेंट की मकोक थोंग सिंगी लमदा सत्प ngamdaba amati singdगी सुमपुंग फान इम्फाल लाक्प ngamdana लेरखरबा मतुंगदा चीफ मिनिस्टर युमनाम खेमसान की मियंग मखाद सोशल वेलफेयर डिपार्टमेंट की मकोक थोंग सिंगना चुचामपुर सत्तुना मियाम उनखिबने हारि खोंगसरा दुदा तुआन तुआन बि एमएलए क्या उनखि उनबा दुदा हेंगलेब एसी की एमएलए लेजमंग हाउकी सिंगाट एसी की एमएलए सिनुथांग मानलुन चुचामपुर एसी की एमएलए एलएम खाउते साइकोट एसी की एमएलए पाउलिदान हाउकी बमदि थालोन एसी की दैखिद्रब एमएलए बुंगजांगी बल्ती की मसानपा जोसेफ बल्ती उनदुना डिपार्टमेंट पैखलक दिबस को थौरांग असिगी मतान वरि सनखियारि